थासी की तरेता कांगपुपी की मफम अमदा न्यूज प्रिंट यावना प्रेस की पोलम कयाम पीबकी चेनब सिंह मतिक चाब चिराग पीबग लोनना मई थाउदब पोलम सिंह मपूद नत्रगा मरी लेनब अथॉरिटी सिनबियो हाइना ऑल नागा ट्रेडर्स एसोसिएशन मणिपुर की माइकेदगी तक्सिलगले ngasi manipur press club ki thangjing hall da pangthokpa pawgi mifam da association asigi advisor amasong spokesperson jurist abonmaina phongdorakhibada press media haiba asti lamdam asta leiba miyam gini miyam da ipaw yohanduna mitpai singhaliba press media gi polam sing mai thaduna manghanba haiba asti laibak thibane asigama thong chathiriba sing lengam athubada thidoktuna chirak pibiyo haike lenana jurist abonmaina makha taraduna manipur gi national highway amadi international highway asta pochai puthok pusin tawriba driver sing da harassment pibagi chang asuki matik hengalakle masida medium changduna thabak paikhatnaba authority leitrabara asiguma phibam asta hairiba lambi sing asta pot puthok pusin loidbagi phibam ama lakle maramaduna driver sing da mentally physically harassment pibagi thabak lepiyo illegal oiba mong da sen khai thumkai tawiba sing lenga thingbiu loinana chathok sasin tawbara khudong thiba ama leire natraga thoi haiba matamda complaint tawpham ama thambiu haina hungdorakhe aduna leibiriba leibak sigi lengak sigi pubiriba leaders myam jina akhoi gi awabusi angtang discuss tawbire attention pibire heraga ngasi ki thoi ba thoduk myam si settle tawbina ba moigi attention se koi draw tawjai adu loina all naga traders association manipur sina luching le heraga koi tampak te le ba koi chinno maitai sing su koi na darkar ba ching chinjak sumba life saving drugs or anything that is essential basic essential items myam se akoina pubirakta sumai launi adu sida akoina hoji face toriba challenges se not only in the hill area da nata ba koi tapak ta lakwa koi sida chinno ai loi mayam na mana aduna haibana ta ba migra anti social elements lei koi tapak ta leiba koi chinno singi group mayam so disturb to mayam se lei ching su mayam disturb to mayam lei aduna not only hill valley ani mak sida lei ni ba mayam sina angtang koi bu akoina to mi ba thabak si akong support to view